ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯅꯤꯈꯛ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯑꯁꯦ ꯂꯣꯏꯅ ꯅꯨꯄꯤ ꯊꯤꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯃꯅ ꯑꯃꯕꯨ ꯊꯥꯅꯗꯕ ꯃꯔꯝꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯟꯅ ꯆꯩꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯟꯅꯕ ꯑꯗꯨꯒ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯝꯗꯦ꯫ ꯀꯔꯤ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯑꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯒꯗꯒꯦ ꯍꯥꯏꯕ ꯈꯜꯂꯨꯕꯗ ꯍꯥꯏꯔꯤꯕ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ, ꯏꯃꯧ ꯅꯨꯄꯤ ꯑꯅꯤꯈꯛ ꯐꯪꯕꯁꯦ ꯑꯃꯅ ꯑꯃ ꯎꯅ ꯌꯥꯗꯦ ꯇꯧꯔꯤꯕ꯫ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯈꯟꯅꯗ꯭ꯔꯕ ꯃꯇꯝꯁꯤꯒ ꯃꯈꯣꯏ ꯑꯅꯤꯁꯤꯅꯅꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯟꯅꯔꯤꯕ, ꯅꯪꯅ ꯇꯧꯕꯅ ꯂꯥꯜꯂꯦ ꯑꯩꯅ ꯇꯧꯕꯅ ꯆꯨꯝꯃꯦ ꯍꯥꯏꯅ꯫ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤꯕꯨ, ꯀꯔꯤ ꯇꯧꯔꯒ ꯑꯅꯤ ꯑꯁꯤ ꯈꯟꯅꯕꯁꯦ ꯐꯍꯟꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯗꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯌꯨꯝ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯕꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯈꯜꯂꯨꯕꯗ ꯁꯤꯒꯗꯕ ꯐꯥꯎꯕ ꯈꯟꯕꯗ ꯀꯤꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯨꯡꯉꯥꯏꯅ ꯁꯤꯕ ꯐꯪꯉꯣꯏꯗꯣꯔꯤꯅꯦ꯫ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯦ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯧ ꯑꯍꯟ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯣ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯆꯦꯃꯟ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ? ꯑꯁ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡꯗꯨꯗꯤ ꯀꯔꯤꯅꯣ ꯊꯨꯝꯅ, ꯀꯩꯅꯣꯅꯦ ꯑꯗꯨꯛ ꯌꯥꯝꯅ ꯊꯨꯝ ꯊꯥꯛꯆꯟꯕ꯭ꯔꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯗꯤꯅꯦ ꯈꯔ ꯍꯥꯎꯅ ꯊꯣꯡꯉꯣ꯫ ꯀꯩ ꯍꯥꯏꯕ? ꯅꯪꯒꯨꯝꯕꯤ ꯆꯥꯛ ꯊꯣꯡꯅꯤꯡꯗꯕꯤ ꯅꯪꯅꯁꯨ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯏꯟꯁꯥꯡꯗꯒ ꯊꯨꯝ ꯌꯥꯛꯏ ꯀꯥꯏꯅꯍꯦ꯫ ꯅꯆꯤꯟꯗꯣ ꯋꯥꯔꯧꯅꯦꯍꯦ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯒꯁꯨ ꯉꯥꯡꯕꯒꯁꯨ ꯁꯥꯔꯗꯅ ꯅꯪꯗꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯤꯒꯤ ꯑꯁꯣꯏꯕ ꯌꯦꯡꯕ ꯉꯥꯡꯕꯇꯅꯤ꯫ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯗꯤ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯅ ꯄꯤꯖꯅꯤ ꯍꯥꯏꯗꯤ ꯈꯪꯗꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅꯁꯨ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗ ꯊꯨꯝ ꯌꯥꯛꯏ ꯀꯥꯏꯅ ꯏꯃꯥꯅ ꯀꯩꯁꯨꯝꯇ ꯍꯥꯏꯗ꯭ꯔꯒ ꯅꯪꯅ ꯊꯨꯝ ꯌꯥꯛꯏ ꯀꯥꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯊꯨꯝ ꯌꯥꯛꯑꯗꯅ ꯑꯩ ꯆꯥꯗ꯭ꯔꯕ꯭ꯔꯣ? ꯑꯩ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯑꯩꯁꯤ ꯂꯩ ꯄꯥꯟꯗ꯭ꯔꯕ꯭ꯔꯣ? ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯝꯗꯅꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯑꯣꯖꯥ ꯁꯥꯗꯅ ꯉꯥꯡꯉꯛꯀꯅꯨ, ꯈꯪꯉꯕ꯭ꯔꯥ? ꯅꯁꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯗꯤ ꯑꯁꯣꯏꯕꯗꯨ ꯌꯦꯡꯒꯩꯗꯤ ꯂꯩꯇꯉꯩ ꯑꯩꯒꯤ ꯑꯁꯣꯏꯕꯁꯨ ꯌꯦꯡꯉꯗꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯝꯅ ꯉꯥꯡꯉꯗꯤ ꯀꯩꯗꯧ ꯌꯦꯡꯉꯨ? ꯀꯩꯅꯣꯅꯤ ꯏꯆꯦꯝꯍꯟ, ꯀꯔꯤ ꯐꯠꯇꯕ ꯍꯥꯏꯔꯒꯦ? ꯍꯥꯎꯕꯨ ꯍꯥꯎꯕ꯭ꯔꯣ ꯉꯔꯥꯡ ꯏꯟꯁꯥꯡꯗꯨꯕꯨ? ꯊꯨꯝꯒꯤ ꯊꯨꯝ ꯉꯥꯛꯇ ꯑꯣꯟꯊꯣꯛꯅ ꯌꯥꯛꯈ꯭ꯔꯦ꯫ ꯏꯃꯥꯗꯤꯅꯦ ꯅꯪꯕꯨ ꯀꯤꯕꯗꯒꯤ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ, ꯑꯗꯣ ꯑꯩꯗꯤ ꯅꯪ ꯀꯤꯗꯕꯅꯤꯅꯅꯦ ꯗꯥꯏꯔꯦꯛ ꯍꯥꯎꯇ꯭ꯔꯗꯤ ꯍꯥꯎꯇ꯭ꯔꯦ꯫ ꯀꯩꯅꯣꯗꯨꯕꯣ? ꯅꯪꯒꯤꯁꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯥꯜꯂꯦ꯫ ꯅꯈꯨꯠ ꯅꯁꯥꯅꯦ ꯇꯧꯔꯅ ꯈꯨꯗꯣꯝꯕꯤꯒ ꯇꯧꯔꯗꯅ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ, ꯅꯆꯦ ꯑꯃꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯅꯤ ꯈꯪꯗꯕ, ꯆꯥꯎꯈꯠꯇꯕ ꯈꯨꯅꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤꯅꯅꯦ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯣꯏ꯫ ꯑꯗꯨꯅꯅꯤ ꯌꯨꯝꯒꯤ ꯃꯊꯛ ꯊꯣꯡꯕꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯤꯕꯗꯣ꯫ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕꯤꯁꯤꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯝꯅꯅꯦ ꯅꯈꯨꯠ ꯅꯁꯥꯒ ꯇꯧꯅꯅꯦ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯑꯩꯉꯣꯟꯗ, ꯈꯪꯉꯕ꯭ꯔꯥ? ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯒꯅꯣ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯕꯨ ꯈꯨꯅꯨꯡꯗꯒꯤ ꯍꯧꯔꯛꯄꯤ ꯀꯥꯏꯅ? ꯑꯣ, ꯏꯆꯦꯃꯟꯗꯤ ꯌꯥꯝꯅ ꯍꯥꯏ ꯀ꯭ꯂꯥꯁ ꯌꯨꯝꯗꯒꯤ ꯂꯥꯛꯄꯅꯤꯗꯣ꯫ ꯏꯆꯦꯃꯟꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕꯅꯣ? ꯑꯩꯉꯣꯟꯗꯒꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯦ ꯀꯥꯏꯅ ꯅꯥꯏꯍꯟꯗ꯭ꯔꯤꯗꯣ ꯏꯆꯦꯃꯟꯅꯅꯤ, ꯑꯩꯅ ꯅꯠꯇꯦ꯫ ꯍꯥꯎꯇ꯭ꯔꯦꯗꯤ ꯍꯥꯎꯇ꯭ꯔꯦ, ꯑꯗꯨꯒꯕꯨ ꯀꯔꯤ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯀꯔꯤ ꯍꯥꯏꯕ? ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯪꯒꯨꯝꯕꯅ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗ ꯍꯥꯎꯏ ꯍꯥꯎꯇꯦꯅ ꯍꯥꯏꯒꯗꯕ ꯅꯇꯤꯛꯇꯣ ꯅꯠꯇꯦ꯫ ꯏꯃꯥꯅꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯒ ꯅꯪꯅ ꯍꯥꯎꯏ ꯍꯥꯎꯇꯦ ꯀꯥꯏꯅ ꯑꯗꯒꯤꯗꯤ ꯈꯪꯅ ꯈꯪꯅ ꯍꯦꯛꯇ ꯊꯥꯛꯆꯤꯜꯂꯒ ꯂꯣꯏꯔꯦꯀꯣ ꯅꯪꯒꯤ ꯏꯟꯁꯥꯡꯗꯨꯒ꯫ ꯃꯁꯤꯒꯤ ꯑꯉꯥꯎꯕꯤꯁꯤꯒ ꯃꯥꯟꯅꯅ ꯀꯥꯟꯅꯗꯦ, ꯁꯣꯅꯣꯌꯦ ꯃꯥꯜꯂꯗꯅ꯫ ꯀꯤꯗꯨꯝ ꯀꯤꯖꯩ ꯃꯥꯟꯅꯒꯗꯕ, ꯀꯥꯟꯅꯗꯦ ꯆꯠꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯣ ꯁꯥꯎꯔꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗꯒꯁꯨ ꯍꯥꯎꯏ ꯍꯥꯎꯇꯦ, ꯊꯨꯝ ꯌꯥꯛꯏ ꯀꯥꯏꯅ꯫ ꯁꯛꯇꯥ ꯑꯁꯤꯒ ꯊꯕꯛꯇꯤ ꯁꯨꯅꯤ ꯍꯥꯏꯗꯤ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯋꯥꯏꯔꯝ ꯅꯤꯡꯊꯤꯅ ꯁꯤꯠ ꯁꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯆꯦꯃꯟ ꯑꯗꯨꯅ ꯀꯔꯦꯝ ꯀꯣꯊꯥꯏꯅꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯇꯧꯔꯤꯃꯦꯅ ꯊꯕꯛꯁꯦ ꯌꯦꯡꯉꯨ, ꯋꯥꯏ ꯁꯤꯠꯂꯤꯃꯦꯅ ꯃꯉꯁꯝ ꯁꯤꯐꯥꯎ ꯅꯣꯟꯊꯗꯦꯅꯦ꯫ ꯂꯦꯞꯅ ꯂꯦꯞꯅ ꯋꯥꯏ ꯁꯤꯠꯂꯒ ꯀꯗꯥꯏꯗꯒꯤ ꯁꯦꯡꯒꯗꯧꯔꯤꯕꯅꯣ? ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯃꯣꯠꯄ ꯃꯌꯥꯝꯁꯤꯗꯤ ꯎꯔꯝꯃꯣꯏꯗꯣ꯫ ꯋꯥꯏ ꯁꯤꯠꯂꯤꯃꯦꯅ ꯐꯇꯛ ꯐꯇꯛ ꯅꯪꯒꯤ ꯊꯕꯛ ꯋꯥꯏ ꯈꯨꯁꯤꯜꯂꯛꯁꯤꯗꯨꯗꯤ ꯃꯤ ꯃꯃꯥꯡꯗ ꯊꯕꯛ ꯁꯨꯕ ꯁꯥꯕꯅꯤ꯫ ꯃꯈꯥꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯗꯤ ꯀꯅꯥꯅ ꯁꯤꯠꯀꯗꯧꯔꯤꯕ? ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯒꯁꯨ ꯍꯥꯎꯏ ꯍꯥꯎꯇꯦ ꯀꯥꯏꯅ ꯅꯪꯗꯤ ꯌꯥꯝꯅ ꯑꯣꯏꯈ꯭ꯔꯦꯅꯦ ꯏꯕꯦꯝꯃ꯫ ꯏꯆꯦꯃꯟꯒꯤꯗꯣ ꯍꯥꯏꯒꯦꯅ ꯍꯥꯏꯕ ꯃꯥꯜꯂꯤ꯫ ꯑꯩꯗꯤꯅꯦ ꯏꯟꯁꯥꯡꯗꯣ ꯍꯥꯎꯇꯦꯅ, ꯍꯥꯎꯇꯗꯕꯨ ꯍꯥꯎꯇꯦꯅ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯑꯗꯣ ꯑꯩꯅ ꯑꯁꯨꯛ ꯐꯖꯅ ꯋꯥꯏ ꯁꯤꯠꯂꯤꯉꯩꯁꯤꯒ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯀꯥꯏꯅ ꯏꯆꯦꯃꯟꯒꯤꯗꯣ ꯍꯥꯏꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯉꯔꯥꯡ ꯈꯔ ꯉꯥꯡꯉꯨꯕꯗꯨꯒ ꯏꯆꯦꯃꯟꯒꯤꯁꯦ ꯂꯃꯟ ꯈꯨꯝꯕ ꯃꯥꯜꯂꯤ꯫
ꯀꯗꯥꯏꯅꯣꯅꯦ ꯑꯁꯥꯏꯕꯗꯨꯕꯨ ꯑꯝꯇꯪ ꯌꯦꯡꯒꯦꯅꯦ ꯑꯩꯅ ꯑꯁꯨꯛ ꯐꯖꯅ ꯋꯥꯏ ꯁꯤꯠꯄꯁꯤꯒ ꯑꯣ ꯑꯁꯥꯏꯕꯒꯤ ꯑꯁꯥꯏꯕ ꯉꯥꯛꯇꯅꯤ ꯏꯕꯦꯝꯃ ꯀꯥꯡꯈꯜꯂꯨꯀꯗ ꯂꯩꯔꯤꯕ ꯑꯃꯣꯠꯄ ꯃꯌꯥꯝꯗꯣ ꯌꯦꯡꯉꯣ ꯅꯃꯤꯠ ꯃꯃꯥꯡꯗ ꯎꯕ ꯑꯃꯣꯠꯄ ꯈꯔꯗꯨꯗ ꯎꯔꯒ ꯁꯤꯠꯂꯒ ꯌꯥꯕ꯭ꯔꯣ ꯃꯈꯥꯗ ꯂꯩꯔꯤꯕ ꯎꯐꯨꯜ ꯋꯥꯐꯨꯜ ꯆꯥꯏꯔꯤ ꯃꯌꯥꯝꯗꯣ ꯁꯦꯡꯅ ꯁꯦꯡꯅ ꯁꯤꯠꯄ ꯇꯝꯃꯨ ꯏꯕꯦꯝꯃ ꯋꯥꯏ ꯁꯤꯠꯂꯤꯃꯦꯅ ꯑꯣꯟꯊꯣꯛꯅ ꯃꯤꯠꯁꯦ ꯅꯥꯈ꯭ꯔꯦ ꯑꯩꯅ ꯁꯤꯠꯂꯕꯗꯤ ꯈꯪꯒꯗꯕ ꯍꯣꯏꯅꯦ ꯏꯆꯦꯃꯟꯗꯤ ꯊꯕꯛ ꯁꯨꯕꯗ ꯌꯥꯝꯅ ꯁꯦꯡꯅ ꯁꯨꯕꯅꯤꯗꯣ ꯀꯥꯟꯅꯗꯦ ꯃꯥꯟꯅꯔꯒꯅꯦ ꯈꯟꯅꯒꯗꯧꯔꯤꯕꯅꯤ ꯏꯆꯦꯃꯟ ꯃꯥꯟꯅꯅ ꯀꯥꯟꯅꯗꯦ ꯑꯗꯨꯅꯕꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯀꯅꯨ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯒꯤ ꯅꯠꯇꯤꯛ ꯅꯠꯇꯦꯅ ꯍꯥꯏꯔꯤꯕꯗꯣ ꯏꯁꯥꯒꯤ ꯊꯕꯛꯇꯨꯒꯅꯦ ꯇꯨꯃꯤꯟꯅꯅꯦ ꯁꯨꯕꯅ ꯐꯩꯌꯦ ꯁꯣꯏꯔꯦ ꯈꯣꯠꯂꯦꯅ ꯉꯥꯡꯅꯗꯕꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯌꯨꯝ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣꯏ ꯈꯪꯉꯕ꯭ꯔꯥ ꯅꯣꯡꯃꯗꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯈꯨꯠꯀ ꯄꯥꯏꯅꯗꯅꯤꯅꯦ ꯁꯝꯅ ꯐꯣꯏꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯟꯅꯅ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯊꯕꯛꯇꯅꯦ ꯍꯌꯦꯡꯒꯩ ꯏꯅꯦꯃꯣꯛ ꯁꯥꯕꯤꯔꯛꯀꯅꯨ ꯊꯨꯝ ꯌꯥꯏ ꯌꯥꯛꯇꯦ ꯀꯥꯏꯅ ꯅꯪꯒꯨꯝꯕꯤꯅ ꯑꯩꯉꯣꯟꯗꯒꯁꯨ ꯉꯥꯡꯕ ꯁꯥꯔꯗꯅ ꯅꯪꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯦꯡꯅ ꯁꯨꯔꯗꯅ ꯑꯗꯨꯕꯨꯗꯤ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯏꯆꯦꯃꯅ ꯇꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯣ ꯐꯔꯦ ꯇꯥꯒꯅꯨ ꯍꯥꯏꯕꯅꯤ ꯇꯥꯛꯑꯔꯣꯏ ꯑꯗꯣ ꯋꯥꯏꯔꯝꯗꯣ ꯐꯖꯅ ꯅꯤꯡꯊꯤꯅ ꯈꯔ ꯁꯤꯠꯄ ꯇꯝꯃꯣ ꯁꯦꯡꯅ ꯈꯪꯉꯕ꯭ꯔꯣ ꯀꯅꯥꯏꯒꯅꯦ ꯌꯥꯝꯅ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯄꯥꯏꯔꯤꯕꯁꯦ ꯃꯐꯝ ꯆꯥꯅꯅꯦ ꯈꯪꯍꯟꯒꯅꯤꯗꯣ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯉꯥꯡꯉꯤꯕ ꯋꯥꯗꯣ ꯄꯥꯏꯔꯤꯕꯁꯦ ꯀꯥꯏꯅ ꯀꯅꯥꯗꯣꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯍꯥꯏꯔꯛꯑꯣꯅꯦ ꯑꯗꯨꯕꯨꯔꯣ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯜꯂꯛꯇ꯭ꯔꯕꯗꯤ ꯑꯄꯥꯏꯕꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯃꯒ ꯂꯣꯏꯔꯦꯗꯅ ꯑꯩꯉꯣꯟꯗꯒꯁꯨ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯒꯁꯨ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯀꯥꯏꯅ ꯑꯩꯅ ꯉꯔꯥꯡ ꯏꯟꯁꯥꯡ ꯈꯔ ꯍꯥꯎꯇꯦꯅ ꯉꯥꯡꯉꯨꯕꯩꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯏꯆꯦꯃꯟꯅ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯏꯅꯥꯛꯇꯒ ꯐꯝꯃꯒ ꯂꯃꯟ ꯈꯨꯝꯃꯤꯕ ꯅꯠꯇ꯭ꯔꯣ ꯏꯆꯦꯃꯟꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯍꯦ ꯅꯪ ꯃꯤ ꯌꯥꯝ ꯎꯁꯤꯜꯂꯛꯇ꯭ꯔꯦꯀꯣ ꯇꯣꯝꯕꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯕ ꯅꯨꯃꯤꯠ ꯑꯃꯗ ꯅꯁꯝ ꯅꯅꯥꯗꯣ ꯐꯣꯏꯗꯅꯅꯦ ꯅꯪ ꯑꯃꯠꯇ ꯌꯥꯎꯔꯣꯏꯍꯦ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯋꯥ ꯉꯥꯡꯒꯅꯨꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯪꯉꯦꯗꯅ ꯍꯣꯏꯅꯦ ꯅꯪꯅ ꯁꯝ ꯅꯥ ꯐꯣꯏꯔꯒ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯅ ꯂꯩꯗꯣꯔꯤꯃꯤꯅꯦ ꯏꯀꯥꯏ ꯈꯪꯗꯕꯁꯤꯗꯤ ꯃꯥꯟꯅꯅ ꯀꯥꯟꯅꯗꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯁꯛꯇꯥ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ ꯃꯁꯦ ꯁꯥꯎꯅꯤꯡꯉꯕ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯑꯩꯅꯅꯦ ꯑꯩꯒꯤꯅꯦ ꯏꯁꯦ ꯀꯥꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯃꯁꯦ ꯀꯅꯥꯏꯒ ꯃꯁꯝꯁꯦ ꯕꯔ ꯐꯣꯏꯕ ꯃꯁꯦ ꯀꯌꯥꯇ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯊꯛꯁꯤ ꯈꯥꯁꯤꯟ ꯑꯃ ꯌꯥꯎꯗ꯭ꯔꯤꯕ ꯃꯁꯦ ꯃꯟ ꯑꯃꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯤ ꯆꯥꯎꯈꯠꯇꯕꯤ ꯈꯨꯟꯗꯒꯤ ꯍꯧꯔꯛꯄꯤ ꯅꯨꯄꯤꯁꯦ ꯀꯅꯥꯏꯒ ꯅꯪ ꯑꯁ ꯀꯩꯅꯣ ꯃꯁꯤꯒꯤ ꯄꯣꯠ ꯆꯩ ꯄꯤꯕ ꯅꯤꯄꯥꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯑꯩꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯊꯣꯔꯛꯑꯕꯗꯤ ꯑꯃꯨꯛ ꯆꯨꯀꯣꯠ ꯉꯥꯡꯉꯔꯅꯤꯅꯦ ꯇꯧꯔꯤꯁꯦ ꯄ꯭ꯔꯞ ꯂꯥꯛꯑꯗꯤ ꯐꯅꯤꯗꯀꯣ ꯃꯁꯤ ꯅꯨꯄꯤ ꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯏꯁꯇꯦꯝꯍꯟꯅ ꯀꯔꯤ ꯄꯣꯠ ꯆꯩ ꯑꯣꯔꯗꯔ ꯇꯧꯔꯤꯅꯣꯅꯦ ꯀꯔꯤ ꯄꯣꯠ ꯆꯩꯅꯣ ꯑꯝꯇꯪ ꯌꯦꯡꯒꯦꯅꯦ ꯂꯨꯄꯥ ꯀꯌꯥ ꯇꯥꯕꯤꯅꯣ ꯑꯩꯅ ꯎꯍꯧꯕꯗꯗꯤ ꯂꯨꯄꯥ 2,000 ꯃꯨꯛꯀꯤ ꯄꯣꯠ ꯆꯩ ꯃꯥꯜꯂꯤꯗ ꯏꯆꯦꯃꯟꯒꯤꯗꯣ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯌꯦꯡꯍꯜꯂꯨꯗꯅ ꯀꯩꯅꯣ ꯑꯉꯥꯡꯒꯤꯒ ꯅꯣꯏ ꯇꯥꯆꯧꯒꯤ ꯐꯨꯔꯤꯅꯤꯗ ꯑꯩꯅ ꯑꯃꯈꯛ ꯃꯥꯏ ꯐꯨꯔꯤꯠꯇꯣ ꯂꯩꯇ꯭ꯔꯦꯅ ꯆꯦꯟꯕꯤꯕꯒꯤ ꯋꯥꯅꯤ ꯑꯉꯥꯡꯒꯤ ꯐꯨꯔꯤꯠꯁꯨ ꯑꯃꯨꯛ ꯂꯩꯇ꯭ꯔꯦꯅ ꯂꯧꯕꯒꯤ ꯋꯥꯅꯤ ꯌꯥꯝꯕ ꯅꯠꯇꯦꯗ ꯀꯗꯥꯏꯗꯒꯤ 2,000ꯅꯣ 1,000 ꯈꯔꯇꯪ ꯑꯗꯨꯝ ꯍꯦꯟꯕꯩ ꯋꯥꯅꯤ 2ꯒ ꯐꯥꯗꯦꯗ ꯐꯔꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯎꯠꯊꯣꯛꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯆꯤꯟꯊꯤꯕꯤ ꯑꯣꯏꯗꯕꯤ ꯉꯥꯡꯕꯤꯁꯦ 2,000 ꯃꯨꯛꯀꯤ ꯄꯣꯠ ꯆꯩꯅꯤ ꯃꯥꯅ ꯂꯧꯔꯤꯕꯁꯦ ꯃꯥ ꯃꯊꯛꯇꯒꯤ ꯐꯤꯔꯣꯜꯅꯦꯕ ꯂꯧꯔꯤꯁꯦ ꯑꯗꯨꯒ ꯇꯥꯆꯧꯒꯤꯅꯤ ꯑꯗꯨꯗꯒꯤ ꯕꯨꯡꯉꯣ ꯇꯣꯟꯒꯤꯅꯤ ꯀꯥꯏꯅ ꯀꯌꯥꯇ ꯃꯁꯤꯡ ꯊꯤꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯄꯩꯁꯥ ꯍꯪꯉꯨꯔꯕꯗꯤ ꯂꯩꯇꯦꯅ ꯁꯤꯖꯤꯟꯅꯅꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯈꯣꯔꯁꯥꯡ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯨꯅ ꯂꯩꯕ ꯈꯪꯒꯅꯤ ꯉꯁꯤꯁꯤ ꯅꯪ ꯏꯃꯥꯗ ꯍꯥꯏꯗꯣꯛꯎꯒꯦ ꯅꯪ ꯄꯩꯁꯥ ꯌꯥꯝꯅꯅꯦ ꯂꯪꯊꯣꯛꯄ ꯍꯩꯕꯩ ꯉꯁꯤꯗꯤ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯁꯤ ꯎꯅ ꯃꯤꯠ ꯎꯁꯤꯟꯕꯤꯔꯤꯁꯦ ꯀꯔꯤꯒꯤꯅோ ꯌꯨꯝ ꯑꯁꯤꯗꯅꯦ ꯄꯩꯁꯥꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯠꯂꯤꯕꯁꯦ ꯏꯃꯥꯁꯦ ꯀꯔꯤꯝꯇ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯈꯔ ꯉꯥꯡꯕꯤꯌꯨ ꯅꯠꯇ꯭ꯔꯕꯅꯦ ꯏꯃꯨꯡꯁꯦ ꯅꯣꯡꯃꯩ ꯂꯥꯏꯔꯕ ꯁꯣꯏꯗ꯭ꯔꯦ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥꯁꯨ ꯚꯥꯞ ꯇꯥꯔꯝꯒꯅꯤ ꯏꯆꯦꯃꯟꯅꯅꯦ ꯑꯣꯟꯂꯥꯏꯟꯗꯒꯤꯅꯦ ꯑꯩꯅ ꯄꯣꯠ ꯆꯩ ꯂꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥꯕꯨ ꯀꯔꯤꯝꯇ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯍꯦꯟꯖꯜꯂꯕꯅꯤ ꯏꯆꯦꯃꯟꯒꯤꯁꯦ ꯀꯔꯤꯅꯣꯅꯦ ꯀꯔꯤ ꯇꯧꯔꯕꯒꯤꯅꯤ ꯅꯪꯕꯨ ꯏꯆꯦꯃꯟꯅ ꯑꯣꯟꯂꯥꯏꯟꯗꯒꯤꯅꯤ ꯑꯩꯅ ꯍꯞꯇꯥ ꯀꯥꯡꯗꯦ ꯐꯤꯔꯣꯜ ꯂꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥꯗꯤ ꯀꯔꯤꯝꯇ ꯎꯔꯝꯃꯣꯏ ꯅꯠꯇ꯭ꯔꯒ ꯎꯅ ꯉꯥꯡꯗ꯭ꯔꯤꯖꯥꯠꯂꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯔꯇꯪ ꯍꯪꯉꯨꯕꯗꯤ ꯂꯩꯇꯦꯅ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯝꯗꯥꯗꯗꯤ 1,200ꯁꯦ ꯂꯥꯏꯅ ꯄꯨꯊꯣꯛꯑꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥꯗꯤ ꯀꯔꯤꯝꯇ ꯎꯗ꯭ꯔꯕ꯭ꯔో ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯥꯏꯖꯥꯏ ꯈꯨꯔꯆꯥꯅ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯩꯕ ꯑꯗꯨꯒ ꯏꯆꯦꯃꯟꯅ ꯐꯤꯔꯣꯜ ꯂꯩꯗꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯅ ꯂꯩꯕ
Asigabu sauningwedaba kanano ima aidine tongan saningabani isa isagine aikoisu kaino paisa gamta lepsanba ngamdre imung manungi punaba honabada aduga isem hanna paisa siki ma puthokte aduga magi phiro leiramdaidadi kadaidagino lupa lising amma ni se lai laina puthoga leiriba mayamse ima su kano khara ngango ima hoini karigino mana phiron leina leina ngai hak letana leiribasi aisu uribani hoi hoi ima haige ado nangna hairunu nangna hairabadine fatana khangina amuk khanarakaniko imana tapna jum themge hoi de masu khara leijariba haibaduni masa saura kandane tapna tapna adum diksanjarakani da imana yamna krak panabasu imado pamdin hi manembok to yamna ngangali tawgali haibase ima hai khini ena imana ngasi jobana khoi anida karimta ngangdabani ado nangsu nasin yam kanmali nasi manda adum na nganganu ko ima tapna sum nasi manda haige nang yaurunu nang ngangabadini amuk khana zainana ne yumse kaiba tare ne noibo nachindo khara tumin dumina leiba tamuni nangbo as aidine isinja tumina leiba hainadi asigumbane thabak mayamse ure tangangningiaba sumdro aina ngangibase aina ngangiba wase imana ngangpham thokpani imana ngangdabani na aina ne khara ngangba taba ima maido khara ikai khangnabagi ihe ondhok na nasin kangre ibi manangse nache mani ne tawhidi ni langbo ai le ngangdabasu ina ngangani nangna ne nakhaya ngangni ngangningai na ne pangangang bro tawganu hayeng ne bizar do matamda ne lan ga dawribani khangabra nathak handa pangangang bro tawnu ni hi khangde da na khoi ani se mana ba lan sukni haibado hek tawre da ko aina ne tapna nase manda haige ko nang yaunu nasidi nungairamani do imana wa ama ani di thetlamani sakta nu bisiga paisa paida bi sajanaba asomdana lupa lising ani ahungi posai ga leiradana khangani aba ngasidi inembok na dikradi dum wa ama ani di yairamani aba pengre lai tombi thake bi dak to mi yam usitaba sara dana nang kariginu nangna aingon as yamna kar yang silibase nangni imada kari haina tamsanke aina paisa mayam hundoktana online dei posai lori kaina nangna imada tamsandana imana karigino aingonda la angang libase nangi na thau kari lege ha nangi paisa na ina lebro I paisa na lejabani nangi na thau kari lege aba nangna aduga imada nangna sem sana tamsindana nang mangari to ngamise nang ne mi yam usitabra haibu nang aina I ka ban mitanang soidrabani ko loire he lei haibani kaino leibu leitro aikoina paisa hek hangurabadi leite na sijinagani aduga isem hangi posai leiramdai de kai dinu khangde da paisa se pangtho na thore ngasai lising ani ohungi posai le hori do tasauga ibungo ton gani kaina masin thi do kaigino nangi posai le hori ngena na mondo seng na haiba yadro na mondo seng de ne adugi ni aina yam sauningi base aina se dawna hurana pusanaga sangkhidana ai loina khangi isemana hapta amda kayara online di posai loge haibado aingonda loina record lai khangabro adunani aingonda sinnarakanu o nangise aingonda singnabagi wani ne phai aisu yengba tare kayani nangna aingonda asumna yengsingba ngamge haido ngasidagidi aisu nange khongtang budini yengsange khangani abana nangna aingonda khanaba horabani na isu khananabagi maramdo koi thiraga loiredana asni hairam laga mase man ado sawraduna thokirami asiyengba hairadugadi sawnaga tawradana sondadi masin thibana aigina tie kainaga kaya ta masin oideba thina ngangamino paisa ngai loisan loirabani karigino nangna mi dukan dugagi mapudu leitingai da huranduna posai saribado hayengi tawkhidra nang khangabra nang tawro indomsa yamna nare haibani thado imana se nare hayengegi tawro imana baduna ne hurana sa si haibidagi sarini ai henge tawro thado haibani mana kumsi yamna nare ba thado haibani indomsa hayenge tawro etombi karigino nangna ibungtongi mana painaga leidanaga tawido karigino kaidori isani paduna nangna ingona tainaba ngamdraga isani pada tainaribro nang mi yamna usitre ne nang ha isiman wa khangdana ne wa ngangbado tawganu nangi maduni yamna hainadribado karigi nanga aina khanaraga isani pasga tainaga dawribano
Nasa ni pas na migi dukan dagi huran na posay sarambagi mido na ni kayam thina ingon da ngangi adugi damakta matung manaw tawduna ba hay na ni ibungoton da khara ngang jairambani adubu kay dawrage masu egi isagumbani kayno mana lam helaga yum ase sop ka dawribani adugi damakta mangonda khara kinabagi damakta ngangbagi wani thajadragane nasa ni pasiga hangu sabra sadabra hurana mi dukan dagi hurana sagera phongna sagera isa ni pana lam helabasune waraknabagi damakta mama ai legi nangna kari na tik leidana aigi sani pada managa paina leiga dawribano matung manaw aduma tawrabadi kay dawi yingu ise mansedi pukseli amna phatina angang se ise mana pung mang he mangan bani nasani pase lu na tawmandana ne kangkhatana nasani pase soidan mangani mangira mangoira mado aigi wari ni isado matau karamna warakani haibado nongondagi tamgadaba nati matung manaw ne aigi thabakta yawrakanu asi hairam laga mase manado sauduna sangkhirami mapukse onthokna su phatre he masini pise masani pase kharatang ngangwada mana misang sangkhanaga tawrisi yingu masani pase matung manaw tawdana warakke di leitani karin pinuni asumna haiba maseman amadi manaw nupi aduna sumang mayai aduda launariba ado manembok aduna loina yengtuna lerami manembok ado mamong nupi ani adugi wangang sangang wahi wata ngangnariba mong mataw ado tabada yamna nungairamdi karino tawriba mataw asibo khangdada karam thogadaba yum asibo asumna manembok aduna mamong nupi ani adubu kauraga asumna hairami imang asidi nakui anida wa ama haige nakui ani na ngai hak letana khana saina dun tawri base nakui ani da kayamu yamna awaba thabak su halage haina imana khalibani asumna taw hayengdagi mau hannangna suba thabak to mautombi nangna su aduga mautombi nangna suba thabak tuna mau han nangna sugadabani ko amana amagi asoiba yengdra ngangna ba yaroi ko nasa nasagi thabak to tumina sugadabani salo salo mana ne takliba sumna ngasidagidi nakoi anigi thabak to sindok sinjin tawduna suba horoko yengage kanana kayamu yamna hena fazna suge haibdo imane ngasidagi yengage ko salo salo nathodo loisaluro salo yengage sange ngasina mawani asigi nuksinadabase kharadi phabra haina yenge as thongno wakreda ko nahan makai thong thakna tawira kaino khangdi sa insang se kharatang thong base kaino ni wakhibana kanade imane saksana be kawru khige adugane ngaktang pothana be tawrugi wabana luidi he asumna mama ado mamon bi atombi aduna thong thagliba sa insang ado sarami kaino ni ngasinangi insang sidi unthongna thum yakhre da ko kaino thum kaya mu yam thaurabano ni bimtu nangbo unthokna su haw khidre he insang si khara phajana munna ngawra thongba yadran hi unthokna haw khidre bo imadi fare nang su sa thokna bagi tawro na se manu duga kawdana thokna su haw khidre insang ni na asu wana honana thongaga hawti kaini ma se yungni khangdini ibu aina soidi prana traga kayam yam thum thakrabnu khangdi ise mana hangi suri bado arai bathabak tinati ko aina thana danaga hawi hawti kaina ngang bado ise mansu ngasi ena nungai ti sumaina mathamoi du nungare moi ko wadi wa khare he sak thongbasi phagi thabak nati ko awoi bani asomdana mase man ado hana manaw nupina suramba imung manung wairam sit sing imung manung lushin bagi thabak adu mau ahan aduna tawrami kaino ni ibiyam wairam sitli medina karak kurak tubu yengaga sitluni mathak kado leikang ata makha da de yengaga sili mathak de thuri ba leikang mayam do yenga khara sitawni nangbo khwang na bana somnang asai dagi rum mayam silakpada singi singdam ngangini asumna mau ahan adu magi manaw nupina suramni bathabak ado mamuk hanna amuk surami thokna wakhre da ko room mayam se sit sing bane wairam tai bane aduga gi letin bathroom singdok bane nahan makai ibim tombina tawba thabak se arai badina tiko masige siga sinna mapale dena ina singi singdi kaina ngangbi bado onthona nungairam muida ko ibim tombia sak loya bro sak lambna loiri hinga sidi
ꯏꯕꯦꯝ ꯇꯣꯝꯕꯤꯌꯥ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯕꯗꯤꯅꯦ ꯆꯥꯛꯇꯣ ꯑꯩ ꯆꯥꯔꯒꯦ. ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦꯕꯨ ꯉꯁꯤꯗꯤꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯍꯦ. ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯁꯨꯔꯝꯕꯗꯣ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦꯀꯣ. ꯑꯋꯣꯏꯕꯅꯤ ꯏꯆꯦꯃꯟ. ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩ ꯏꯆꯦꯃꯟꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯣ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛꯅꯤ ꯀꯥꯏꯅ ꯊꯥꯅꯗꯅ ꯉꯥꯡꯕꯗꯣ ꯁꯥꯎꯒꯅꯨꯀꯣ ꯏꯆꯦꯃꯟ. ꯏꯁꯥꯅꯅꯦ ꯁꯨꯔꯒꯗ ꯈꯪꯉꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕꯗꯣ. ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯍꯥꯎꯏ ꯍꯥꯎꯇꯦ ꯀꯥꯏꯅ ꯉꯥꯡꯕꯗꯣ ꯁꯥꯎꯅꯨꯀꯣ ꯏꯆꯦꯃꯟ. ꯏꯁꯥꯅꯅꯦ ꯉꯁꯤꯗꯤ ꯁꯨꯔꯀꯥꯟꯗ ꯈꯪꯉꯤ. ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦ ꯏꯆꯦꯃꯟ. ꯈꯥꯏꯗꯣꯛꯂꯒ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ. ꯑꯩꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ. ꯏꯃꯥꯕꯨꯗꯤ ꯄꯤꯖꯈ꯭ꯔꯦ. ꯑꯩꯈꯣꯏꯅꯤ ꯄꯨꯟꯅꯅꯦ ꯈꯥꯏꯗꯣꯛꯂꯒ ꯑꯃꯨꯛ ꯆꯥꯔꯁꯤ. ꯑꯗꯣ ꯅꯪꯁꯨ ꯑꯩꯅ ꯁꯥꯎꯅꯤꯡꯅ ꯀꯩꯀꯩ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯁꯥꯎꯅꯨꯀꯣ ꯕꯤꯝꯇꯣꯟ. ꯑꯁ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯔꯤꯕꯣ. ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯩꯅꯁꯨ ꯁꯥꯎꯅꯤꯡꯉꯤꯃꯦꯅ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯅ ꯏꯆꯦꯃꯟꯗ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯁꯥꯎꯅꯨꯀꯣ ꯏꯆꯦꯃꯟ. ꯏꯆꯦꯃꯟꯒꯤ ꯊꯕꯛꯁꯤꯁꯨ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯏꯆꯦꯃꯟ. ꯁꯥꯎꯅꯨꯀꯣ. ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ? ꯅꯍꯥꯟ ꯃꯈꯩ ꯑꯃꯅ ꯑꯃ ꯊꯕꯛ ꯊꯥꯅꯗꯕꯗꯣ ꯅꯁꯥꯅ ꯁꯨꯔꯀꯥꯟꯗ ꯈꯪꯉꯕ꯭ꯔꯥ? ꯑꯗꯨꯅꯤ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯡꯗꯅꯦ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ. ꯑꯃꯅ ꯑꯃꯒꯤ ꯑꯁꯣꯏꯕ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯑꯁꯣꯏꯕꯗꯣ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ. ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯕꯛ ꯑꯃꯠꯇꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯁꯨꯃꯤꯟꯅꯒꯗꯕꯅꯤꯀꯣ. ꯑꯋꯣꯏꯕꯅꯤ ꯏꯃꯥ. ꯅꯍꯥꯟ ꯃꯈꯩ ꯑꯩꯅꯅꯦ ꯏꯕꯦꯝꯇꯣꯟꯗ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦ ꯏꯃꯥ. ꯍꯣꯏꯗ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯂꯥꯛꯀꯗꯕꯗꯣ ꯈꯜꯂꯣ. ꯉꯁꯤꯗꯒꯤꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟ ꯁꯨꯕꯒꯤ ꯃꯍꯨꯠꯇ ꯄꯨꯟꯅ ꯊꯕꯛ ꯑꯃꯗ ꯇꯥꯟꯅꯗꯅ ꯁꯨꯃꯤꯟꯅꯒꯗꯕꯅꯤꯀꯣ. ꯑꯗꯨꯝꯅꯅꯦ ꯇꯧꯔꯒꯗ ꯌꯨꯝ ꯑꯁꯤ ꯏꯪꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯤ. ꯈꯟꯅ ꯆꯩꯅꯗꯅꯕ ꯍꯣꯠꯅꯧꯀꯣ. ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯇꯝꯒꯗꯕꯅꯤ. ꯐꯔꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯧ ꯑꯅꯤ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯄꯨꯟꯅ ꯁꯨꯃꯤꯟꯅꯗꯨꯅ ꯆꯥꯛꯈꯨꯝ ꯑꯃꯠꯇꯗ ꯆꯥꯛ ꯊꯣꯡꯃꯤꯟꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯥꯏꯔꯤꯕ ꯃꯅꯦꯝꯕꯣꯛ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯍꯣꯠꯅꯔꯝꯃꯤ. ꯉꯁꯤꯗꯤ ꯏꯟꯁꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯍꯦ. ꯑꯋꯣꯏꯕꯅꯤ. ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯆꯪꯗꯅ ꯍꯣꯠꯅꯔꯕꯅꯤꯅꯅꯦ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯀꯔꯤꯝꯇ ꯍꯦꯛ ꯁꯣꯏꯗꯦ. ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯕꯣ. ꯅꯈꯣꯏ ꯑꯅꯤꯁꯨꯅꯦ ꯁꯥꯔꯤꯉꯩꯗ ꯆꯥꯅꯕꯒꯤ ꯇꯧꯔꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯧ ꯑꯅꯤ ꯑꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯏꯪꯅ ꯃꯔꯥ ꯇꯞꯅ ꯂꯩꯕ ꯍꯧꯈꯤꯔꯝꯃꯤ.